Ngara numida wairam phongkiba panampausi digi maruiba pau khara khangajaraga miyamda khudo tamjage MD Askar Ali gi yummai thabada chenabade haiba miyoi mari phagatkhre. BJP Minority Morcha Manipur gi President MD Askar Ali gi lirong samukhong da leiba yummai thakibagi thodokta chenaba miyoi mari phagatkhre haire. MD Askar Ali na Wolf Amendment Act lising aniga subna kunga mangabu Sagwali haiba wahauda ngarang numidang pung nipa makhairom tabada khoisaunaraba miyam haki yumda thomjilaktuna yumgai thugaibaga lonina mai thakibani mai thabagi pau phangbadagi Thobal Fire Service ke fire tender ani amasung Maya Imphal Fire Service ke fire tender ama laktuna mai kanbagi thabak chathanaba honaki aduba miyamna lilong kanglei khong lautara amade turel wangboda thatuna thambadagi fire tender sing adu changsimba ngamkhide Irang adu kansilakpadagi SP Control Room Thobal ga pau phongnaraba matung Thobal gi OC amasung Yadipo Police ki OC na lusingba team singlaktuna irang laksinaba honaki aduba control tawba ngamkide tungda lirong police ta laiba CFPF amasung Thobal District Police ki masing yamlava team amanang nongyai matungda irang laksimbaga lonina mai thabagi thodokta senabane haina miyoi mari phagatke makhata na pamdaba thodok thoktenaba Thobal District Administration na Lilong Kendra da BNSS ke Section 163 ke makada miwe mangada ke hena punbaya daba miso payaba polam sing puduna satpada ating batang kre amaram da BJP Minority Morcha Manipur gi President MD Askar Ali masana mahakna mahaki Facebook account da upload tawkiba warol sing kathakibada natana mahakna phongdokkiba wafam adugidamak lale haba wafam phongdokpa video amade sengdor warol oina thagalakre haire MD Askar Ali gi yummai thakiba thong adubu BJP Manipur Pradesh ki makedigi akan mamongda kandem tawrakli makha tarakpa pauda lising aniga sumna amagi aramba census sa yumpham oiraga delimitation tawba yaroi joint committee lising aniga sumna amagi aramba census sa yumpham oiraga delimitation tawba yaroi haina Joint Committee opposing delimitation exercise in Manipur kanglei pak lising aniga sumna kungi makedigi phongdorakli Kaisampati Leiba International Peace and Social Advancement IPSA Office da pangthokpa paugi mifam amada Joint Committee opposing delimitation exercise in Manipur kanglei pak lising aniga sumna kungi Chairman Yumnamcha Dilip Kumar na hai Supreme Court na handak nauna watlauriba delimitation ge process loisinaba thamlokpa yathang amagi matung ina Solicitor General of India Tushar Mahanta na matam khara pibinaba haijabadagi sai sigi July kunga mathoi phawa sangdokhi Adubu chathagadoriba delimitation asi kumja lising aniga sumna amagi census report da yumpham oiraga tawgadaba maramna hariba census report asi aramba kaya yawbana Manipur gi oina delimitation pangthokpada achaba mangjaba ama oigadori maram aduna Manipur da delimitation tawba yaroi haike kumja lising aniga sumna amada chathakiba census aduda Urukul Sanapati Chandel gi subdivision mapalda yamna chawna abnormal oiba maungda Miko hengalakpadagi hariba report adu chatnaba yaroi chimdokadabani haina lauduna lakle masida natana hiram asigi matangda loop mga taruk na lising aniga sumna kunda High Court of Manipur da PIL thaduna lakhibani masigi matung amuk loop kaya amana amani political party singa sulauduna lakpagalonyana case file tawduna lakpani thakiba PIL adu emit tawraba matung lising aniga sumna amagi census da lairiba report asinan and avoid chatnaba yaroi haiduna kumda lising aniga sumna kunga taruk fawba delimitation asi silent oina natraga hold tawduna thamo haina rai takhibasu laikravani loinana Supreme Court ke bardak na maram oiraga lemhauriba state Manipur yawna delimitation gi thabok loisinaba hairakliba asi kumja lising aniga sumna amagi census ke aramba report asi Aadhaar card link tawduna chatnaba yaba ama oina puthokpa amadi semdokpa natrabadi Manipur da delimitation ki thaba asi yaba ngamloi mahakna hai hauji delimitation tawnaba langkhalakliba asi irang laknaba chebau piba oina thokani hiram sigi matangda miyamna su support tawbiyo akhang ahi singda lairiba document sing puthokna support tawnaba Joint Committee asina appeal tawrakli makha tarakpa pauda drug ka konana nupi ani phare Manipur Police ki kanggu amanga si ayuk sagobal salam laikai jiri parking dagi nupi ani heroin powder ga konana phare haire police tagi phangba pawgi matung inna akak naba paw ama phangba dagi singjamai police station gi SITS Rajib na luchingba team amana nga si ayupung taruk rom tarakpada
Sagolbal Salam Leikaidagi Jiri Parking Area da Thiba Hombagi Thabak Sathabada nupi ani adu drug kodana phaba ngamkhibane pharaba nupi ani adude maya Imphal yangbidagi Sahani Toirongbam Chai Kunga Humdoi amasung hafta anta kholadagi bibisa Sheikh Chai Kungani Pamapuroiba MD Jurus Kawi Thi humbagi thaba aduda jiribam tamna chatkadaba khamduna leiba passenger puba Force cruiser amadagi nupi ani heroin powder yauba soft case kunga manga galonina phaba ngamkhibane drug kodna pharaba nupi ani adu makha taba action ge damak Imphal police station sina khre haide makha tarapa pauda PR lakpadagi hana taramba thabak thoram singda ahongba lakliba sile henbiganu es hemanta state asida parasida rule PR lakpadagi hana taramba thabak thoram singda ahongba lakliba asile henbiganu PR bu minungsi yaudaba lenga oina uhanba asi nungaitaba fawi haina Irom Maizrauda hangle balilif kemge Management Committee ke Secretary oiriba miyamna sakhangnaraba National Awardis Hogurapam Hemantana Phongdokhrei Wafam masing asi school asida hangle balilif kem asida sangjapam lobada natana school asida mahi masing tamduna leiriba mahiroi singidama pangtopa health camp amada phongdokhibane relief camp asige Management Committee na hajabadagi Lions Club Imphal Golden Pride amadi singjamai singa mathak Songtham Laikai de Laiba Iroi Semba Hospital and Resource Center ga punna khusamnaduna relief camp asigi mahairoi samagani phubo yengsingkiba thoram aduda S Hemantana makhatan hai Chandon Popi Chairen Mangjing Churuchampur Snasabi amadi atai mafam singdagi mafam asida changjapam lauduna leiriba angangsing asigi damak mamang matamda phanglamba lengaki mateng sing PR lakhibadagi amu hana check tawdaba yadre haiduna phanglamba mateng sing lepkiba amade amu hana phanghigadra phanglaroidra khanduna leiringai cherakta mafam asida leiriba angang kunthra hena pulap nasilakpadagi Management Committee na chenja songjaduna hairiba health camp asi pangthokpani haiki masi galodina PR lakpadagi honglakliba system asi athubada mapung phaba system ama ohenduna relief camp sing leiriba IDP singda piriba nungnangba ko anbiyu PR bu minungsu yaudaba amagam ohanba asi nungaiti haina lengaki pungning singsilakle amaramda thoram aduda saruk yakiba Lions Club Imphal Golden Pride ke Secretary Lema Popam Ranjita na hai school asige Managing Director amade management gi maikedige ahing amada angang kunthra hembana narakpadagi angang singleng binaba hairakpadagi Iboyam Hospital and Resource Center ga khusamnaduna child specialty sing yauna camp asi pangthokpani amadi camp asida angang sing asigi hidak langthak sing su lemna phangangani haiki makha tarapa pauda singi district airport sabinaba khaute na daksingkrei Churuchampur AC gi MLA KHAUTE na mamangdagi hauna Churuchampur da airport ama sabiyo haina daksinuna lakharaba matungda ikuiduna mamang tha March 13 da su New Delhi da laiba GMR Airport Limited ke business chairman JBS Rajuda aiba chero ama pisinduna Manipur gi Singhi district da Greenfield Airport ama sabiyo haina daksingkrei makha tarapa pauda ising da lupkiba Kuki ama sina phangle ngarang numidang wairam khukha turel da iroibada lupkibadagi thiba phanglakhidaba bijangkhulagi helsenthang tawthang jai taragatare apopa saikho hau tawthang asi ayupung tararom taba matamda mangna lupkiba mafam aduga irap damna dana sina phangle haire